Siroi Lili Festival 2025 asi miyam punna chingnaba laitana laktuna celebration tawminaduna mai pakhanminasi haina Laisram Gitla MFS DFO Ukrulna fongdorakli. Wafam asi Siroi Lili Festival ga mari lainana pangthokadariba adventure sports ki safety actions kari lokhatle amadi kari activities pangthokpa yabage haina fangraida yengsin khongchat ama chatpada mahakna fongdorakhibani. Mahakna makhata na hai Ukrul district na Manipur gi district loinamakpu Siroi Lili Festival da fazana lakpinaba amadi yaubinaba pukningda karimata chingnaba amadi akiba laitana yaubinabagi message pizari ngasi maksu Eikhoi gi program ani Forest Department ga 7 Sisters amasung Manipur Olympic Association ga punna sinduna marathon race amaga dress race marathon amaga pangthoki masi Siroi Lili Festival gi mangoina na warm up tawbo oina Safe Siroi Lili Safe Nongin haiba theme da pangthokjabani masida participants sing Imphal amadi Thobal dagi loinana atai jaga dagi sulai masida lakpa asida akiba amadi pukningda chingnaningai leite miyam pumbana su pukningda karimata chingnadana nungaina laktuna Siroi Lili Festival 2025 edition asi miyam punna laktuna celebration tawminaduna mai pakhanminasi haina fongdorakhi. Aihak amasung aigi team officers and staffs akoina hojik fangreida akoigi Siroi Lili Festival 2025 edition gi mari leinana pangthokadoriba adventure sports akoigi Chico adventures ka aduga akoiga part kharasu akoi coordinate tawraga tawi aduga mari leinana akoi how much safety purpose safety actions akoi lokhatle aduga sida kari activities pangthokani aduga karai bhawba hoji akoi semba loire haibagi yengsanba lakchabani matang sida aihakna haijaningbadi Ukrul district na koigi Manipur gi district loinamakpu Chingi Tamgi Loinamakpu Siroi Festival 2025 edition sida Fazana lakpiduna karimta pukningda chingnaba leitana Lambi da lakpagi akiba leitana yaubinabagi message pijari matang asida aihakna panjaningbadi ngasi ayuk akhoi program ani Forest Department ga 7 Sisters ga Manipur Olympics Association ga punna akhoi marathon race amaga dress race marathon amaga ani pangthokchei masi akhoina Siroi Festival gi mangoina na warm up oina tawba akhoi gi Siroi Safe Siroi Lili and Safe Nongin haiba dugida pangthokjabani masida akhoi tamdagi participants mayam lai Thobal dagi Imphal dagi aduga atay mafam dagi lai lakpasidayisda thoidokpa kaisu akiba oiningai oiba pukningda singnaningai oiba leite matang asida aihak na haijaningbasi aihak isamak maitaini aduga akhoina valley dagi Ukrul bhawba chatpase by road without any escort akoigi maitai staff akoi adum pulamna chatli sida akoida pukningda chingnabasu karimata leite aduga ngasi bhawba da isona chanbiduna haibadi khudong thiningai oiba natraga thiba oiba yai haibagi chingnaba leite aduna mayam pumba pukningda karimata chingnabiganu nungaina lakpiyu Siroi Festival 2025 edition si mayam punna celebrate toraga mai pakminasi.